Akashbani Imphal, Maibam Dwijamani na pau pazari, ahanbada maruiba pau. Narol da sel thedopagi maralda MPCC ki president Kaisam Megachandra MLA bu enforcement director ena saman tawrakre. Manipur da dengue ki case hengalakpaga mari lenena miyamna singnaba leirabadi health services director eta khudakta pau pirnaba hairi. Amasung Bharat amasung Maldives ki mari hene sesilanaba Bharat na Maldives da sel gi tengbang pikre. Narol da sel thedopagi maralda Manipur Pradesh Congress Committee MPCC ki president Kaisam Megachandra MLA bu enforcement director ena saman tawrakre. MLA bu masa lagnaba saman tawrupagi cherol adu enforcement director ena tha asigi ahumda thokibani. Adumainamag cherol adu ngarang khaktamag MLA gi Yaripok Bisnu Nahada leba MLA gi yumda yorkhibani hairi. Sri Megachandra bu Prevention of Money Laundering Act lising ani ki section yankai subsection ani amasung subsection ohum ki makada Narol da sel thedopagi maralda wayal chatagadori hairi. Madugi matakta Sri Megachandra gi matakta Indian Penal Code ki section lising masanipan humpugi section sama marbudra humdoya amasung section sani kunipan gi makada judicial proceeding satagani hairi. Manipur da dengue ki case hengalakpa amadi haukiba tha amarom gi mamangdagi Imphal East amasung Imphal West jilla singda case ka hengalakliba sigi yenglaga Raise gi health services na akhanaba thorang paikhatle. Directorate of Health Services ki director o Sanan bi debi ne thokpa cherol amadai masida miyamna ka hena mipai biganu kanagumana dengue ki case thengnaraba amadi khangning baleirabadi health services ki mari lenaba miyosingda khudakta pau piraknaba hairi. Ukhrul jilla da ungkhatnaba lerekpadagi matam khara internet service thingzinduna lerekhiba adu ngarangtagi hangtokre. Raise gi home bipangna thokpa cherol amadai jilla adu da mausa gi phipam tapna hanjilakpadagi internet hangtoknaba khongthang asi lokhalakpani. NCC Group Headquarters Imphal gi Group Commander Brigadier SR Sharmana Surasanpur jilla da leiba school amasung college sing satuna yengsinkhre. Ngarangi khungsat aduda Surasanpur College, Rayburn School amasung JNB School da satuna yengsinkhi. Khungsat aduda college amasung school sing asigi principal singa kupna wari sanabaga loinana school sing asina thengnariba khudong sadaba kayagi matangda su khanakhi. Makatana NCC ki training sinduna mai pangna pangthoknabagi matangda su wari sanakhi. Sainik School ki yankhayum doi suba raising day ngarang haraute yambaga loinana pangthokre. Thormaduda ngaksal gi lamda leriba makok thongbo official sing amasung school asigi hanagi staff amasung chhatra singna punna saru yakhi. Thormaduda saru yakhi basingna Martyrs Pillar da ikai khumnaba utpaga loinana school asigi cadet singna tongan ba isai nongmai ki thorum kaya utkhi. Bharat Larmi amasung Ngarian Sporting Club andro Imphal East na puna sinduna pangthokpa Mapan Suba Open Football Tournament ngarang andro da loisinkhrai. Tournament asi tha amasumna tongan ba team taratarungna saru yaduna pangthokhibani. Ngarang sanakiba final match ta AFC Yaripok Top Singthana AFC Poiro Khongjenbu penalty shootout ta panjil ani amada thoiduna champion oikhi. Tournament loisinbagi thoromda Syam Kumar MLA na athoiba mithung oikhi. Paugi marak thana atenba break ama. Miyam gidamak Babina Hospital na tongan ba specialty kunda OPD hogjare top specialist kuntra marigi expert consultation galoina na adongi hakshel gidamak waningai leitre. OPD schedule amadi ahenba information gidamak customer care number 690939066 natraga toll free number 180034538811 da call tobirau. Latest update kidamak website www.babinahospital.com amadi social media da follow tobiu. Babina Hospital, where hope meets compassion. Tabiriba pawasi Akashbani Imphal dagini. Bharat amasung Maldives na leibak anigi marakta lupa koti lising ohum gi senfam currency swap tobda yanakhibaga loinana Bharat ki maikai digi $1 million samri gi senfam tengbang pikre.
मालदीव्स के राष्ट्रपति मोहम्मद मुइजुगा प्रधानमंत्री नरेंद्र मोदी का नई दिल्ली कुपना वरी सानरब मतुंगदा पौमीसिंगदा फोंदोरकपा वारोलदा प्रधानमंत्री हाई लेबाक असिना पीरिबा सेलगी तेंगबांग असिना मालदीव्सदा हौजिक हौजिक थेंगनरिबा सेल थुमगी खुदोंग सादबदु खरा मखै कोअनबदा चाउना मतेंग ओइरगनी प्रधानमंत्री हाई सेंजा थुमजागी वाथोक निंगथीना थेंगनबा ngamnaba लेबाक अनि की ओइबा यानसी अनि सही तौनखी मकाताना मोल्डिवियन जुडिशियल ऑफिसर सिंगा कैपेसिटी बिल्डिंग प्रोग्राम पाइखटपा अमसुंग साना खोनबा लोइनना यूथ अफेयर्स की लमदसु यानसे सिंग नौना सही तौनखी पंचायती राज अमसुंग ट्राइबल अफेयर्स मंत्रालय अनिना पुनः खुसुमनरगा फॉरेस्ट राइट्स एक्ट अमसुंग पंचायती एक्सटेंशन इन शेड्यूल एक्ट PESA हाइबसिदा नुमित निनिगी ओइबा अंतर्जातीय थाकता पांथोकदबा वर्कशॉप अमा मध्य प्रदेश के जबलपुरदा ngasiदगी हौरगनी मंत्रालय अनिना पुनः होनदुना वर्कशॉप असि मरुआइना PESA गी एरियादा लेरिबा डिस्ट्रिक्ट लेवल कमिटीज सब डिवीजन लेवल कमिटीज की मेंबरसिंगदा कैपेसिटी बिल्डिंग अमसुंग ट्रेनिंग हाइबसिगी मतंगदा खंगनबगा लोइना फॉरेस्ट राइट्स एक्ट मफुंग फाना सनहनबगी पांदमदा वर्कशॉप असि सिनगदबनी वर्कशॉप असिदा तोंगान तोंगानबा राज्य अमसुंग यूनियन टेरिटोरी सिंगदगी स्टेट अमसुंग डिस्ट्रिक्ट लेवल मास्टर ट्रेनर साम यांखैना सरुक यागनी ngasi phongba pause singi maroiba pau singi damak hauzik Naorem Victor leire Victor Thagachari Dijamani CM na hospitality sector amadi perfumery the train tawriba naha singa unakiba money laundering case amaga mari leinana Congress MLA Kaisam Megachandra Enforcement Directorate na kawarkibagi pauna ngasi phongba pauche ayambagi maroiba pau oina fongnari Manipur da hauzik oiriba irang asigi waroi sin puraknaba हुन्नबगी महुत्ता पुन्ना थबक तौमिनसी परफ्यूमरी ट्रेनिंग फंक्रबसिंग कारबार हौदोकनबा लुपा लिसिंग यांखै यांखै पीरगनी हाइना हॉस्पिटैलिटी सेक्टर दा ट्रेन तौरिबा नहासिंग उनबगी थौरमदा चीफ मिनिस्टर ना फोंदोखिबा वाफम मणिपुर न्यूज की अहानबा हेडलाइन तौरी पावसिमक तोंगान तोंगानबा मोंगदा हेडलाइन पीरदुना पीपल्स क्रॉनिकल संगाई एक्सप्रेस की एडिशन अनिमक अमसुंग मणिपुर मेल दा अहानबा हेडलाइन तौरी पोकनाफमदा मनी लॉन्ड्रिंग केस अमगा मरी लेनना MLA Kaisam Megachandra Enforcement Directorate na kaurakle haiba paw ahanba headline tawri pawasimak sanalaibak amasung Ichel Express tasu ahanba headline tawri Huyan lan pawda Jiribam da cookie terrorist singna non local sinmi ama lupa lak tara mangagi ransom da fakre haina ahanba headline tawri Manipur gi culture asi India khaki natana malem gi thakta achoba fida fangli haina ningthau bage chandra laikhidabagi sani kuntaruk subak kumon thauramda governor Laxman Prasad Acharya na phongdokhiba wafam Ichel Express ki ahan balamai da phongli None district ki Nungba subdivision da ana layeng naba CHC Nungba tamna sagai da anaba puraga chathori haiba paw sanalaiba ki anchor kalam da phongli Imphal Free Press da Drivers Union na miyamgi matenga loinana kilometer kun sangba napet palidagi Thobal dam phawbagi lambi semjin khibagi paw ahan balamai da phongli MLA Kaisam Megachandra bu ED na kaurakhibagi matangda Congress luchingba Jairam Ramesh na yaningdaba phongdokhibagi paw Sangai Express ki ani suba headline tawri Naharol gi thaudangda SSC gi exam center Churchanpur da PB naba Cookie Students Organization na court ta wakat khre haiba paw ani suba headline tawri Ganfew Melda Manipur Youth Affairs and Sports Department ki staff singna sale gi demand tawrakpagi mayokta wakat mifam phangkibagi paw ahanba headline tawri Council of Nagalim Church na October kunda Naga singidamag yaifanaba prayer tawbinaba appeal tawrakibagi paw Tamenglong Times amasung Hills Hornbill Express ki maruiba paw ina phongli Dijamni Thagasari Victor Aroibada maroiba pawmo Narol the cell Thedopagi Maralda Manipur Pradesh Congress Committee MPCC की President Kaisam Megachandra MLA bu Enforcement Director na saman tawrakse MLA bu masal lagna ba saman tawrakpagi cheroladu Enforcement Director na thasigi ahumda thokibani haide Manipur da dengue ki case hengalakpaga loinana miyamna singnaba leirabadi Health Services Directorate ta kutakta paw pirakna ba haide amasung Bharat amasung Maldives ki mari hene seselanaba Bharat na Maldives da sel gi tengbang pikre Paulo isare